1979 की 2003 फाव इराक की प्रेसिडेंट ओइरamba साथीरब dictator सांglaba chahi 9 की इराक अमसुंग ईरान की लान थोहनखिबा dictator ओइजरबसु इराक पु अवांग थाकता चाokhatnaba होनरamba इकोनॉमी अदुगी मतिक फगललंबा मसागी chahi 12 दा ngairingay इराक की प्राइम मिनिस्टर बु नोमुइना कापतुना हाना होनखिबा महाकना प्रेसिडेंट ओइरिngay महाकी dictator lenga की मखादा इराक की मियोई लाख कया मिहा थीना हातखिबा करिगुम्बा कांदा हिटलर गसु सांगमनरिबा मसागी chahi 64 सुरकपदा सुरुंग अमगी मनुंगदा फारबा मतुंग थौरी यालगा हातखिबा यामना साथीबा dictator अमखंगने सदाम हुसैन खंगमिनसिंग असिगी वीडियो दा इराक की प्रेसिडेंट ओइरamba सदाम हुसैन की पुंसी वारी अमदी इराक अमसुंग ईरान की तमचीरबा लान अदुगी समलपा वारोलसिंग अहानमोक्तदा पुंसी मेकेना मयामबु तराम नोक्चरे सदाम हुसैन की वरी से लाक्टिंगै इराक हारिबा लेबाग असिगी वरी मतेक अमतंग पंजरमगे बगदाद कोनुंग ओइरिबा इराक हारिबा लेबाग असि इंडिया दगी लेबाग अहुम हाइबदी पाकिस्तान अफगानिस्तान अमसुंग ईरान लेबाग अहुम फावरग लेगने हारिबा लेबाग असि मिडल ईस्ट लेबा लेबाग सिंगी मनुंग अमने मियोय करोड़ मरीगा लाख हुमफुरोम हेना लेबा लाख मरीगा लिसिंग कुंथ्रानि पान स्क्वायर किलोमीटर पाक चावबा लेबांगे पनबा याबदी इंडिया की ख्वाइदगी मिसिंग याम्बा स्टेट उत्तर प्रदेश की मिसिंग असि करोड़ कुनमरीगा मखाइरोमने निपान सुबह सेंचुरी दगी इस्लामिक रूल ओइखरबा इराक अपिक लेबाक अमने अदुबु 14th सेंचुरी दगी 20th सेंचुरी फावबा पृथ्वीदा यामना मपांगल कलंबा टर्की की ऑटोमन एम्पायर ना 16th सेंचुरी दगी खुदुम चंचिनके मसिगी मतुंग फर्स्ट वर्ल्ड वार लोइरबा मतुंग ब्रिटिश ना अमुक खुदुम चंदुना लेरमके अहानबा पृथ्वी की लंजाव लोइरबा मतुंग 1940s की मतम सिफावबदा इराक ता मरा चेटपा लेंगाक अमता लेबा ngamde लुचिंगबा निंगथौसिंग तोइना सिल्ले फर्स्ट वर्ल्ड वार की मतुंग पृथ्वीदा पेट्रोलियम की कानबा निंगथीना खंगलबा मतमने इराक ता अहानबा पेट्रोल लेबा खंगलखिबा पुथोरखिबसिदि 1927 की अक्टोबर थादा किरकुक हारिबा मफम असिगी मनाक्ता लेबा बाबा गुरगुर फील्ड दगी ओइरखे 1932 दा ब्रिटिश दगी निंखा तमलबा मतुंग किंगडम ऑफ इराक हाइना ममिंग थोंदुना निंगथौ फैसल की मखादा मोनार्की सिस्टम लेरखे 1927 दा इराक पेट्रोलियम प्रोडक्शन लेबा खंगलखिबदगी पृथ्वी की लेबा कयाना इराक ता मीनिंग चंगबा हरखरबने हारिबा लेबाक सिंग असिगी मनुंगदा फ्रांस अमेरिका ब्रिटिश ममिंग पनबे याय मतम से इराक तगी थाव लौथोकपदा अचौब थौदांग लौरिबसी ब्रिटिश ने ब्रिटिश की मकुतगी मनिंग मखा तम्बा लेबाक अमा ओइजरबसु किंग फैसल अमदी महाकी मखा तारकपदा लेरिबा गवर्नमेंट सिंग असि ब्रिटिश की पपेट गवर्नमेंट अमगुम एक्ट तौवे एडमिनिस्ट्रेशन ऑयल कॉन्ट्रैक्ट अमदी मिलिटरी पुनमक ब्रिटिश ना कंट्रोल तौवे किंग फैसल की मोनार्की सिस्टम की लेंगा की मतम असिबु हस्माइट डायनास्टी हाइनसु खंगने हारिबा पपेट गवर्नमेंट असि मायोक्ता पेंद्रबा मिलिटरी की टॉप ऑफिसर सिंग पुनसिलगा गोल्डन स्क्वायर कौबा पॉलिटिकल ग्रुप अमा सेमलमे हारिबा ग्रुप असिदा सदाम हुसैन बु योक्पिरकदौरिबा मिलिटरी ऑफिसर सु ओइरamba माकी मामा खैरला तलफासु योरमे हसमाइट डायनास्टी न पानबा मतम असिदने इराक की शहर अमा ओइरिबा तिक्रित की मनाक्ता लेबा अल औजा हारिबा खुंगंग असिदा हुसैन अब अल मस्जिद अमसुंग सुभा तलफा अल मुसालत अनिना 1937 की अप्रैल 19 दा सदाम हुसैन पोखे मिडल ईस्ट मपुंग ओइना लेबा मुस्लिम मखल अनि मेजॉरिटी ओइरिबना सियाम मुस्लिम मसी नत्तबा सनी मुस्लिम की इमुंगने सदाम हुसैन मपादी महाक पोक्चिंगै लेखिद्रे अदुगा महाक मिरोलिंगै मयाम्बा अहनसु लेखिदे मतमसे पैसागी अवाबसु साथीना मायोक्नबा मतमने मसिना मरम ओइरगा लाइटिनदसु यामना थाजगनबा ममाना महाक मिरोनबना मरम ओइरगा मसी पुनमक थोक्लिबनी खंदुना पृथ्वीदा ममिंग लेरबा लीडर अमा ओइरकदौरिबा सदाम हुसैन अबोर्ट तौनबा होनके मसिदा माइ पाकिदबना अमुक सुभा मथंत सिजनबा वारे पाव लौके मसिसु माइ पाकिदे मसिगी मथंग अतोप वारे अममुक लौद्रिङै युमथंगनबदा लेबा ज्यूस फैमिली अमना निंगथीना वरी साबिबदगी अंगांग असे अकनके अमदी सदाम हुसैन अल मस्जिद अल तिक्रिती पोके सदाम हाइबदी मथौ मसक खंगबा थौना फबा लानमी हाइना अर्थहनबा याय महाक पोक्लम मतुंग सेल थुंगी फिबम साथीना सोकना 1940 दा बगदाद लेबा महाकी मामा खैरेला तलफागी मनाक्ता लेहनके मसिगी मतुंग ममाना अतोप नुपा अमदा अनिरक सुबो ओइना लुहोंके अमदी मनाव नुपा अहुम फंगजके तलफा इराकी रिटायर्ड मिलिटरी ऑफिसर ने मतम से इराक लेबा ब्रिटिश की पपेट गवर्नमेंट की मायोक्ता साउनिंगमन थुमलबा तलफा याउना मरुइबा टॉप मिलिटरी ऑफिसर मयाम अमना पुनसिलगा सेम्बा पॉलिटिकल पार्टी गोल्डन स्क्वायर ना हस्माइट की मायोक्ता 1941 की अप्रैल की तांग अमदा मिलिटरी कुप तौदुना रशीद अली ने लुसिंगबा अनौबा लेंगाक अमा सेमके अदुबु कुइना चटखिदे था अमगी मनु ब्रिटिश की लानमी कया थाजिलक्तुना गोल्डन स्क्वायर माइथी पीदुना रशीद अली की रेबेलियन दा यावबा मिलिटरी ऑफिसर कया chahi 5 की फादोक पीके अमदी हसमाइना अमुक पानके तलफासु जेल दा नमसिनबदा यावके मसिना मरम ओइरगा सदाम ममागी मनाक्ता लेबा ताके मतम असिदा महाके अनिसुबा मपाना तथी तोइना लोइनके थीना फुबीके लाइरिक लाइसु तमहनबगी महुत्ता पैसा तालुनबा खंगनके हुरान चिंथी फाव तोहनके मतम असे सदाम की पुंसीदा ख्वाइदगी खुदोंग चादबा मायोक्नबा मतमसिंगी मनुंगदा अमने
asumna yamna wana matam khara lelaba matung 1947 da Talfa jail dagi thadorpa matam asida Saddam masagi chahi tara surakpa dwaida mahaki mamagi manakta amuk chelaktuna leminake Talfana Mahakpu Baghdad ki Clark High School da admission tawbige amadi mafam sidagi high school loishin ke school chana sana atopa thabak masa kaya su tawduna sel talame Mahaki mama maramda marai pak nungsijaba mikha pona hingba pamdaba Arab country singbu amatoine punsillaga apunba Arab ki leibak ama semba haibasida chapchana thajaba sani supremacy da ngaujaba nongchup leibak singbu Arab leibak singdagi halankhiba haibasida chapyungna lepa nationalist lanmi amane maramasena mahaki mama gi wakhalongi mami sing Saddam da phajana take tasengnamak Saddam gi damakta di mahaki mama sa hero ne matamsida government gi mayokta hoba ihau kayada yam nganna mahaki mama gi matungina duna adumak yawramme Mahaki mamagumna Iraqi army da join tawba ngamba haibasisu matamsigi mahaki mangla namane masigi da exam kaya su yawke adubu maidi pakide asumna 1954 da University of Baghdad da law college da makha tamthake hariba college asida join tawrakiba matam asida kutkan panganba gunda fandagi chhatra kaya khomjinduna mahakna luchinglaga government gi mayokta protest tawba horake government da support tawba mioi kaya phuba chaiba tawduna government gi mayokta lehanna honake matam asidagi khajiktan ngankana yenglabada haibadi 1947 gi April gi 3 Syria da yamna maming chalakadoriba political party the Arab Baath Socialist Party shemke Arab leibak sing asibu amatoina punsinduna United Arab Nation nama semnabagi amadi Arab leibak sing dagi British ki influencing pumut muthat pa haibasa makoi gi manglan hariba party sigi maramda Iraq ta su taba horke amadi Iraq ta branch am lingkhalake matamasa Saddam college kariba matamne party sigi wakalon pandamasa mahakna su adugi matik pamjakibane mahak 1955 ta college toktolaga hariba party sida 1957 da join toke yamna atienba matamda party sigi da mahakna lawriba thodang mahakna college da government gi mayokta satharakpa protest kaya naha kaya mahakna luchingma ngamlakpa asigumba mathongna sing asigi da party sigi leader na mahakpu pamba helake amadi Baath party gi maroiba misakama oirake hariba matamasi Iraq ta achoba ahom ama lagre matamasi British ki puppet government Hasmite dynasty na Iraq bu control tawre Saddam Hussein lusingliba anuba thuna yangna mapangan kankalagliba Baath party makogi mayokta leire makogi lengak Iraq ta ki pumut muthat papamle masigi mathakta Iraqi military gi achoba togdang lawriba Brigadier Al Karim Qasim amasung Abdul Salam Arif makoina luchingduna semba free officers kauba group asinasu makogi mayokta leiduna makoibu muthat papamlibane aduga matam sida Iraqi praja ayambanasu hariba Hasmite dynasty gi lengak muthat papamlak laba matamne asumna 14 July 1958 ta free officers group na King Faisal II Abdul Allah na chingba royal family punamak hatuna Iraq hariba lebak ase Hasmite dynasty gi monarchy system loishinke Iraq masana maromdom lengak sa balibag ama oiduna Qasim na prime minister amadi defense minister amasung Arif na deputy PM oiduna lengake free officers gi thong khudingmak Baath party na su full support pirame miyam da su achoba sama uba horake adubu miyam amadi Baath party na khalamba Arab leibak singi amatoina punsinba atai ningkha tamdringai oirakani khalamba kaya adu nathairam laga Qasim na Soviet Union ga economy amasung military gi agreement kaya taunaduna thao gi laloliti ki matang da su cherul kaya sahi taunaba horake cabinet reform da Soviet Union gi communist sympathizer fawba phaman ba horake bane haibadi British ki makutagi nantorakpada ngairiba Iraq Soviet Union gi makutta amuk tahanke hariba thonga sa Baath party na yaninglamde amadi Qasim ga sarkar paiminariba Arif fawba yaningkhidabane matamasi Soviet Union amasung America anigi Cold War kanna jatanariba matam amasune aduga Iraqi thao punamak Soviet Union da chatkibasisu America na thamoi naramme maramasina Qasim gi thonga sa America na kanna yaninglamde Hausikti Qasim bu loishinnabagidamak Americagi CIA na Baath party ga khutsamnaba horake amadi Iraqi prime minister bu assassination tawduna hatnabagidama mathawna leiba misak thirakpada Saddam Hussein CIA na select toke hariba aruma thawrang asidagi CIA ga Saddam Hussein ga anakpu mari leinarake matam sipawdi Saddam da karigumba makal amatagi idea leitabane madudi asigumba chiraba tanja amada Iraqi damak lepiri khaliba CIA na Mahakpu nongmadi fasigi sagai takta kahangani haibase CIA ga Saddam ga karamna mari leinarakhibage amadi video asida yawriba wari khudingmake sourcing gi website page links in description da pijaramge adomna yengbininglabadi links asida sangbiba yagane asumna October gi 3 1959 da Baath party gi mathawna leiba makoi taruk loinana Saddam na PM gi gari da nongmai gi nong chuhanduna prime minister Qasim bu hana bu honakhibane adubu mission ase mai pakbadi ngamkide tawdok asida Saddam makong da soke aduga PM su nongmaina parke adubu sibadi sihokide hospital da laika naringai mai hauna sauraba PM na Baath party amasung Saddam bu ahakpa chairak pinaba lauthoke tawdok asidagi Saddam Iraq laibakta maming chatkibane mahakpu khangdaba kanasu leikidabane
नुमितसिमक्तदा महक लेबाक असिदा वांटेड लाउथोके महकु माइकई मरी सुंगदाई निपान थीखिबने अदुबु फंखिदे महक मतमसिदा इराक की अद्वार हारिबा मफम असिगी मनाकी खुंगंग अमदा लेबा हाजी अमीन अली की फार्म अमदा लोतुना लेखे मफम सिदा लेबसु खुदोंग थिनिंगाई ओइरकपना अरोन बलंबी अमदा फाउदुना बाथ पार्टी की लुसिंगबा खरना होनरगा सीरियादा लोलनके अमदी शियाई की मतेंगना अमुक इजिप्ट यौके मतम असिदा मियामनासु यानिंगद्रबा डिक्टेटर अमगी रोल सु लौरिबा पीएम बु हानाबो होनबा हाइबसिमा प्रजागी मिडियंगदि महकपु हीरो ओइना उबा हौख्रबने असोमना इजिप्ट लेना लेना बाथ पार्टी असिबु नोमनोबगी मपांगल कन्नबो होनके अमदी कन्बसु हेंगलके 1962 दा महक इजिप्ट की कायरो लो स्कूल दा एडमिशन तौदुना लाइरिक मखा तमथके अमदी मसिगी थंगनब चही दा महकी मामगी मचानुपी गे लोंके मतम असिदा बाथ पार्टी की फाउंडर माइकल अफ्लेक अमदी इजिप्ट लेरिबा यूएस एम्बेसी दा लेरिबा अमेरिका की शाई की लुचिंगबा कया माइल्स कॉफलिन अमदी चीफ ओइना लेरिबा जेम गा तत्तना उनके नक्शिनबा मरी लेनके मखोइना सदामना इजिप्ट लेबगी अचंगबा सेल पुथोकलमे अमदी ट्रेनिंग कया पीखे अमेरिका चपचाना खंखे मदुदी सदाम इराक की फ्यूचर लीडर सोइदन ओइरकनी अमदी मखोइगी पपेट लीडर अमा ओइहंदुना इराक की सेमेलोन सुपाई पैसिनबो होनगने अमदी सोवियत यूनियन गा लेनरिबा मरी थदतकनी हाइबसिने CIA अमदी बाथ पार्टी अमसुंग फ्री ऑफिसर्स की लालोंग कयाना मरम ओइरगा मखोइना पामबदुमक 1963 की फेब्रुवारी थादा फंगमुंगमके हाइरिबा ग्रुप अहुम असिगी अपुनबा लानमी अमना नुमिदांग अमन तुमिन्ना मिनिस्ट्री ऑफ डिफेंस डिपार्टमेंट दा संगसिनदुना कसिम हाटखिबने असुमना कसिम की गवर्नमेंट लोइशनके अमदी बाथ पार्टी ना इराक ता अमुक पानबा होके कसिम हानबो होनखिबगी थोंगसिंग असिबु इराक ता रामादान रिवोल्यूशन हाइना खंगने थासिमक्ता दा महक इजिप्ट की इराक ता हलखरे अमदी बाथ पार्टी की इंटेलिजेंस विंग जिहाज अल हनिन की मकोक ओइना फमपुहनके मतम असिदा महकी मथौ असे बाथ पार्टी की मायोक्ता लेबा मीसिंगबु लोइसिनबा सिनबा फम अमा खंगने वाफम सिंह असे यूएसए की डिक्लासिफाइड डॉक्यूमेंट सिंह दा CIA की ईस्ट डिवीजन की हेड जेम्स नसु एक्सेप्ट तौखिबा अमा खंगने CIA ना सीक्रेट रेडियो की खुथांगदगी सोवियत यूनियन दा सपोर्ट तौबा मीसिंग की लिस्ट अमा बाथ पार्टी दा सिनरके अमदी मकोइसिंग असे तंखाय अमरोमना हातोकलगा तंखाय अमना जेल दा नमसिनखिबने असुमना मतम खरा इंगना पालमलबा मतुंग बाथ पार्टी की लुसिंगबानी हाइबदी बाथ पार्टी दगी खनखिबा प्राइम मिनिस्टर अहमद हसन अल अकबर अमसुंग फ्री ऑफिसर्स दगी खलखिबा इराकी प्रेसिडेंट अब अल सलाम अरिफ मखोयनी की मरकता अमुक मोट खेनबा यानरक्तबा हौरके अरिफ ती मियामनसु यामना याबा मतमने अदुगा मिलिटरी बैकग्राउंड सु लेबना महकना 1963 की नवेंबर 19 दा हसन बु पीएम दगी लौथोकलगा महकना थाजबा मिशक तहिर यायाबु पीएम की फम पुहनके अमदी बाथ पार्टी की मपांगल सु महकना खंगबना यामना थुना यांगना बाथ पार्टी लेबाग असिदगी बैन तौरबा मतुंग मसिगी लीडर सदाम हुसैन जेल दा नमसिनके बाथ पार्टी ना इराक की दमक होनरखिबा सदाम न होनजरखिबा पुनुमक अरिमदा ताके अदुबु खंगौदना 1966 की अप्रैल 19 हेलीकॉप्टर क्रैश तौदुना अरिफ लेखिद्रे मसिगी मतुंग महाकी मनाउनुपा अब्दुल रहमान अरिफना अमुक प्रेसिडेंट ओयौके अदुबु मतमसिगी सरकार असे मपांगल सोंथरके मतमसिगी खुदोंचाबा लौरगा सदाम हुसैन जेल दा लेबा लानफासिंग थादोक थाजिन तौबा भेन ड्राइवर अमदा यामलबा पैसा पीदुना अबु नवाज स्ट्रीट दा लेबा गोंडोल केफ दा ngaya खामना बाहायजके असुना बेन असे खामलिंगे महक 1966 की जुलाई तादा नानथोक्तुना चेलके असुना महक डिक्रीट लुतुना बाथ पार्टी असे अमुक हिंगनबा कन्न होनरखिबने नहा कया रिक्रूट तौखिबने महकना बसरादा लेबा यूएस कॉन्सुलेट दसु चिठी इदुना मतेंग लौनबो होनरके इजिप्ट अमदी सीरियादा लेबा बाथ पार्टी की सुन्नी मुस्लिम की लुचिंगबसिंगसु खुचमनबा हौरके महकना कन्न होनरकपना 1968 की जुलाई 13 ददी इराक दा बाथ पार्टी की लेंगाक अमुक लेरे बाथ पार्टी की अहमद हसन अल बकर प्रेसिडेंट रिवोल्यूशनरी कमांड काउंसिल RCC हारिबा डिपार्टमेंट असगी डिप्यूटी हेड की फमसिनदुना सदाम हुसैन इराक की ख्वाइदगी शक्ति लेबा अनिसुब मिसक ओइके मसिगा लोइना 1969 दना अमुक महकपु इराक की वाइस प्रेसिडेंट की फमसु पुहनके अहमद हसन ना प्रेसिडेंट ओइजरबसु सदाम की कंट्रोल मखादा लेके हौकिबा गवर्नमेंट सिंग मनुंगदा यानरक्तबदगी ओइकिबा सक्तम सिंग मुन्न खंकिबा सदामना मतमसिदा कनाबुसु थाजगिदे मिलिटरी दे लेबबु ओइगेरा महाकी पार्टी मनुंगदबु ओइगेरा नत्रगा प्रजा मियामबु ओइगेरा महाकी मायोक्ता लेबा मियोइसिंग महाकना सिंदोकपा नत्रगा मरालमा पिसिंदुना जेलदा थमजिनबा नत्रगा हातोकपन सिंगबा कया सतरके मतमसिगी प्राइम मिनिस्टर अब्दुल रजाक अल नाइफपु महाकी वखलोंदा थबक तौबदा अयेतपा अपनबा पीबगिदमक महाकी ऑफिस मनुंगदा नौमिना नमनुना लेबाक्तगी तांथोखिबने अमदी लंदन दा लेरिंगै महाकना सिलगा रजाक हाटके थंगनबा मिकुपदगी सदामना इराकपु अचौबा अहोंगबा साउखटलबा लेबाक अमा ओइनबगिदमक होनरकबगी मनुंगदा पेट्रोलियम प्रोडक्टसिंग असिदा महाकना खुद थिंगजिलकिबा असिमक अचौबा खोंथांग अमने थाओ से इराक थोक्चरबसु ब्रिटेन USA अमसुंग फ्रांस की ऑयल कंपनी कयाना कंट्रोल तौरिबा मतमने मसिना मरम ओइरगा पेट्रोलियम प्रोडक्टसिंग दगी लाकपा प्रॉफिट असे अदुकी मतिक पिकलम
Saddamna masigi mangjaba munna khanglaba matung 1972 gi June gi amada foreign company sing loina thingjinke amade Iraq ki thao gi pothok sing Saddam Hussein na paishin mangam khibane Iraq Petroleum Company haina maming thonduna France USA amasung Britain na thao chingthokpagi chang amade mamal control tawduna apikpa profit amakak share tawrambadu hawjikti Iraq Petroleum Company na kudingma control tawkhre nomada thao barrel million ahum hena chingthokduna profit sa angakpa phangna tanma ngamkhe USA masidagi khangkhre madudi Saddam makhoi gi mayokta thabak tawba hawraklagani amadi makhoi gi khuchabi luchingba haibadu oyu yararoi haibase asumna thao gi control cha Saddam na paishin khibasina Iraq ki praja sing Mahakpu yabagi chang amuka helakhibane hanadagi lerakpa lamgi chenaba amadagi Israel amasung Arab ki marakta 1973 da laan amamuk thoklare laan asigi maming chai Yom Kippur war haina khange hairiba war ase America na Israel gi mating chauna pangduna makoina mai pake amadi Israeli lampak thok chau thoke war asida America yauksin khibase Arab laibak singna sathina sauke amadi Arab laibak singna America da thau yondana ba warep nake matamsida America gi thau sada marfu romdi Arab tagi leiriba matamne maramasina thau gi mamal se hanadagi sharu mari hengalame masi punamak se Arab na America na mangak haigalibadu parama tambina ba mukhibane masi punamaki khudong chabasidi na weriba leader Saddam Hussein phangkhibane shell angakpa phangna paikhalakibane amadi Iraq ki yumthong khuding electricity gi khudong chaba phanghanke free da lying wa yaba hospital linkhalake shell tingdana tamba yaba free school college linkhalake athuba atenma matamda Iraq se jara jara chawkhalakibane amadi modern country ema oirakhibane kayamu yamna chawkhalakibagi haibu matamsigi Iraqi dinar amada US dollar ahunga manarake 1979 da Iraqi president Ahmad Hassan al-Bakr bu Saddam na nongwina namduna president gi form dagi masana resign tawhanke amadi mahakna president oirake mahakna president oirakpa ikan kanadana mahaki intelligence dagi yamna maruoiba paw khara khangmngamke madudi mamangi PM al-Bakr gi secretary general Abdul Hussein Masadi amadi makoi humpuni panga loinana Saddam Hussein gi mayokta kariguma plan khara tawri habisine 16 July 1979 da Saddam na president oira masigi matung 18 July dagina 20 fawba sa Masadi bu pharaba matung angakpa phangna tosar tawbane asumna mahakna Saddam gi mayokta tawriba lalong sing adu masana yazahanke confession tawhanke masigi matung 22 July da Saddam na party gi urgent meeting ama kauduna party gi maruiba member samri rom conference hall amada punna phamalame mahakna saukri amada phamduna cigar thakle Abdul Hussein Masadi Shifayani na pusilaktuna hol adugi mayaida chawkri amada phamanduna maya mamangduna mahakna Saddam gi mayokta silliba lalong khuding maktu haidogalame masagi maraldu masana yazahalame asumna haiba loiraba matung shifoi ani duna mahakpu mapana puthoke Saddam mahaki sigara do sangna chingchillaga makutta chi ama puthoraktuna haire aya khange aibu president gi form masidagi chingthagi khanba aikoi gi party manung sida yamna yaure bagoi singa do hauji hol asigi manungda loina phamle wafam se tabda member kharadi humang anapi kaba hore makuta ruman paiduna marai baki amadi mamai gi humang taithokle bahakna tamda hare hairiba music adudi hairam laga maming sing amamam toina lauthorakibane maming sing ado hek lauthorakpaga sifai singna mathang mapanda puthoke asumna makoi umpunipan gi maming lauthokpa loiraba matung mayam mamangda makoi kunithoi amadi khodak kaptuna hatke aduga ataina jail da namsinduna otpa naiba kya sathakibane hairiba thokdok ase Iraq pumbada live thaduna miyamda telecast tawkhibane hairiba thokdok ase hojik YouTube dasu adumak phanglibane matamasida mahakna tuminna anoba chemical weapon sanabagi project amasu pahalame project ase project 922 haina maming tholame mahak power di paire sakti leba misak ama oire adubu mahakna matam khuding makta nuaitaba akiba madi lerame madudi Iraq ki demography imbalance asigi maramdane matamasida ngasai mamangda panjakiba Iraq ta leiriba maruiba muslim makalani haibadi Shia amadi Sunni anisigi khenaba population asida yengluraga nongma soidana 60% lom leiriba majority community Shia dagi nongma luchingba ama thoraktuna mahaki power se munki gadra haibaside matamsida Saddam gi community ama oiriba Sunni community asina 20% longi masing khaktane maramasina Shia muslim dagi luchingba politician thoraktanaba aduma honaraga lakhe Baat party asisu Sunni Muslim ki party amane Siam Muslim dagi luchingba ama thoraktuna Saddam gi power asa munkidana bagida makhonarakpa upai singi manungda ama oina mahaki party asa religious party natte Muslim hairiba kangrup asida thazaba al imam da thazaba thamliba party amani habasi tatna miyam da khangalame Shia Muslim singi thabak thoram kaya da tumina order kaya thoktuna athingba thamlame kodam oina Shia community gi mi ama leitaba matamda si nariba dharmaga mari leinaba lairik sing thingjalake
Makoi pulap punduna Quran paba religious gathering amadi dharmaga mari lenaba thabak thorom kayada athing matamlake. Asingwa matamasidane Saddam ge khwaidagi laibak thiba matang ama mu oirakibase. Madudi US na thadokpa Iraq ka yumthang nariba Iran gi luchingba Mohammad Reza Pahlavibu inturam laga Iranian revolution da luchinglakiba Shia Muslim community gi Ruhollah Musavi Khomeini na Iran da 1979 dagi amuk panba haurakibasine. Hena kudong tiningai oirakibasina Imam Khomeini na phongna miyam da piba message da asumna haibasine. Prithibida leiriba mipum khudingmakta Islamic revolution sandokpa haibasa aikoi gi daita oigadabane. Iraq ta leiriba Shia Muslim sing amatoina punsinduna Sunni na majority oina leiriba Baath party asi muthatuna Shia Muslim na lusinggadabane. Wai paring matik kharasina Saddam dadi akaiba adugi matik piramme. Iran da US na support toramba lusingba mabu namkhaiduna nauna lusingba oiragliba Iran gi praja singnasu adugi matik yariba Shia Muslim community gi lusingba Khomeini gi wafam se araibo oiramde. Tanzasa da Iraq amasung Iran ani gi marakta conflict amasu adumak thoktuna lerame. Madudi hairiba leibak ani sina share tominaba kilometer chani rom sangba Sat al Arab hairiba turel asigi sayenaba sine. Iran gi di samudra gi lambi sha satpham atopa mayam ama lerame. Adubu Iraq gi di samudra taba yaba lambi sha turel asi fauraga lakpa natana atopa lambi leite. Turel asi dagi fauraga Iraq gi thao gi lalolitik tawnagadoribane. Maram asina Iraq gi damakta di turel asa khwaidagi maruoiba samudra gi lambi ne. Matamasida USA na support toramba Iran gi luchingbasu Khomeini na mighty ba pi khibagi karigumba khara tonginglaga leiriba matam oibana Iraq ta amuk US tongchilame. Turela sa pulap Saddam na control tonginglabasu hanadi Iran da America na support torambana ngamkhidrabasu haujiti USA su Saddam gi maikai da leire. Aduga haurakpada ngariba Khomeini gi government su mara chetri. Matanga sa chap chare khanduna Saddam na Iran da lan tawsinduna turela sa khudum chanchilage khalake. Asomna 17 September da lauthok madudi hana turela sigi maramda yanakiba sign tawnakiba che sang amatta chatnara roi haujik Sat al Arab hairiba turela sa Iraqi loina oiraba ni habasine 1980 gi 22 April da Iran gi matakta lan tasilame prithibida maming chatkiba tamthiraba chahi 9 gi Iran Iraq war asomna hoke aduga Iran da lan tasilubasimak Saddam gi punsida khwaidagi asoiba amasune ahanbada yamna laina khalame atenma matam numit kharanida Iran kudum chanchinma ngamgane adubu nomo asom luba henjalakibane nakalamada atopa leibak kayagi support ka loinena Iraq Iran gi matakta lan tare aduga nakalamadana sopnagi Iran leibak mathantane adubu ngaklibadi Iran irai laina mighty ba biba yaramdabasine matamasida USA na Iraq ta lan gi kuchu khlai helicopter fighter jet sing amadi paisa hoina $5 billion gi senpham mating pagle US intelligence na Iran gi lan mission gi movement khudingmaki e-pow satellite images na chingba amatta sithadana Iraq ta pire CIA gi agent kaya Baghdad leiduna technical support kaya mating panglamme Iran bu mighty ba pina bagidamak CIA gi director Kashi amadi deputy director Robert na Saddam ga loina na thabak kaya lokhalibane hariba khudimak sa honarabasu Iran surrender haibadumadi tawkhidre mighty re haiba yazagidabane Saddam Hussein atopa strategy ama hongdorake Shia Muslim singa sa yarabadi motivate tawduna mahaki maikai da lemna ba honarage khankhibane Masagidamak 8 July 1982 da Shia na namna taba duzel hariba mafam asida mayamba wari shanaba meeting ama silame adubu mafam sida taba Shia Muslim singna semba religious party dawana Saddam bu hanaba thoranglamme nomai kapsinduna landa silame adubu Saddam sihukide thawdok asidagi mahak asawgi ngamkai leikhidre mafam asidagi chahi 18 gi mathak nupa 339 amadi nupi angang 339 phagalame hariba mising asigi manungda makoi chamaga nipunipan court ki wail yaudana thauri yaduna hatkibane aduga mafam asida leiriba yum ayamba loina thugaikibane tawdoga sa Saddam gi khwaidagi tamthiba maki lamchachingi manungda amani haina prithibida launare tawdok ase maki punsiga yamna chauna mari leinaba tawdok amasune masigi matung Iran gi lana sa adumak chathare waroisin amata purakpa ngamkhidabane lan se asum sangdorakibana Iraqi paisasu asum loisilakibane atopa leibak USA Kuwait Saudi Arab leibak kayadagi yamlaba senpham kaya pusilame 1982 da yamna maruiba cabinet meeting ama party gi maruiba misaksing yawraga silame lana se loisinabagi wakalon sing puthorongna bahairame haribasigi wakalon noina health minister Riyad Ibrahim na lana se lebnaba ceasefire taunanabagi wafam hogdorake wafam se het tabada sauraba Saddam na Mahakpu meeting manung maktada kaptuna hatkibane aduga hanglake kana wafam se da support over yauribage kana su khumlakidre ceasefire gi wafam palakada mahakna sathina saukibagi maram se mamangda wafam se gi matangda Khomeini da khangan ba laikhrabane adubu mahakna Saddam gi wafam se yarakidabane
Masigi matung Saddamna yamna sathiba khongthang amaga muk thangjilame madudi Iran gi border mayada chemical bomb thadanabagi warep lokibasene hairiba Iraq amasung Iran gi border asida sulfur mustard gas thadaduna sathiraba chemical weapon sa sizinaba horake masi hek thadabaga mafamduda leramliba micham braza yauna mioi kayagi punchi soinai hanke unsa sa khangpham khangdana maina pokpugum saba phawba mittangba yaksilakba kayasina Iran gi lanmi khongpham hanba take Masiki kudong chaba lauraga Iran gi border dagi kharagi hena amuk sangsillaga sardas hariba mafam sidasu amuk chemical bomb asa thadaduna miui chamaga kuntra hena hatkibane amadi lishing nipan hena soinai khrabane hariba matam sida Iraqi manungda halabza hariba mafam sida leiriba Siam Muslim sing asa Iran bu support tawi habagi damak masidasu sathi riba chemical BX gas sarin tabun amadi mustard gas na chingba kaya thadaduna mafam sida leiriba miui kaya oba mamit tangba koki laina nabada chingba tamthiraba laina kaya ga loinana mioi lishing tara hena soina henke amadi lishing manga romna shiki matam sida leriba international media kaya na masigi video photo kaya thadorak badagi Prithibigi shin mathungna khangnakhibane tamthiraba thogdok ase hairiba thogdok sing asigi video photo sing hauji su internet ta adumak phanglibane Iran Saddam gi thawong ase thingmang amagi pangal leraktabana United Nations gi mating lawba take adubu laibak thibadi matam asigi CIA gi director William Keshina Secretary of State George Shultz ga manaraga UN gi manungda habi jabi tawnaduna matam kaya thengthanke asumna Iran gi lan se sahi nipan sathake tasengmudi Saddam na chemical weapon sizinaragani haibasa US gi Defense Intelligence Agency DIA na 1983 dagi hana na khangkrabane amadi mahakna chemical weapon sengbat sagalakpagi pawsisu phangke adubu makoi tumina leishinke lana sida USA fong na Iran gi mayokta Iraq gi michang da lan yauksinke Iran gi Air Flight 655 fawba US Navy na 1988 gi July 3 da kapthakibane tamthirba thogdok asida flight aduda tonglakpa passenger chani gi mawdra pulap sikhibane Lana sigi wahudagi USA na laman khumba kihan khanganba oina passenger Airbus asa kapthakibani haina Iran na claim tawrabasu USA na di Iran gi lan gi fighter jet oirabu iningdona kapthakibani haina phongdokhiba laike lan haibasina kanaba karisu leira roi habasa khanglakpana aroibadadi nakal lani mangna 1988 ki August ki tang kunda UN gi the Security Council Resolution 598 accept tawnaduna ceasefire tawnake lan asina lebak ani makta kanaba karisu purakhide Saddam nasu Iran gi lam inchi ama phawba lokshin mangamkhide adubu karisu kanaba purakidraba lana sina lebak ani maktigi mioi lak manga hena sikhibane kanabadi tokraga Kuwait amasung Saudi Arab tagi lana sigidama pushilluba US dollar 130 billion gi senpham tonsenke lana sida langi kuchu khlai kaya yonsinduna Israel amasung China di angbu phangna paisa tankibane lana sigi matung tamna sel thungi phimam phagalakhiba matamaduda Saddam na Kuwait amasung Saudi dagi pushilluba senpham sing singdorangna bakhangankibane adubu wafam asa mahna yakhide kari aina Iran gi matakta lan tawribadudi nakhoina haibagi matungina tawkhiba natra kari umaina lan tawramdrabadi Iran na mafam khudingmak khudum chanchilamba yai masa Kuwait amasung Saudi na yaba ngamlamde makhoi gi paisa pigadabani shini Saudi Arabia yamna chawba leibang aduga US na su mateng chawna panglaga leiba maram asina Saudi se toklaga Kuwait amuk lausin naba wakhal thadarake Kuwait lausin ningbagi wakhal sidi hanadagi adumak mangonda leiraklabane maramdi Kuwait resource adugi matik leiba leibak amane aduga Iran gi marakta siliba Iraq ki amata ngairaba samudra lambi gi maruiba saru Sat al Arab ki sayetna basu leira roi turiel du phawraga satrabasu yarani aduga lan ngamlabadi makoina paisa thawribasu thawraroi mahakna Kuwait lan tasinba yanabagi dama Kuwait pu maralama sizinanaba lambi thirake mahakna mahake officer sing da hai Kuwait se OPEC regulation mayam ama ngangna satre masina maram oiraga Iraqi yamlaba senfam mama mangle OPEC haibadi Organization of Petroleum Exporting Countries haibane thao puthokliba leibak sing punsinduna semba organization amane thao gi mamal thao puthokpagi chang control tawbane amana tangna yolaga amana hongna yonba yaroi amadi thao puthokpagi chang asisu control tawduna thambane haiba organization asigi chana pathap ngangna satre masigi su mathakta aikhoi gi ngamkhaida makoina thao sing thokadoriba pipe asa makoi gi lamda chumdring thinthabagi mahutta paina thinduna aikhoi gi lainungdagi 2.4 billion US dollar gi thao hurale maramasina aina nakoida paisa pibagi mahut nakoina oina pifam thoi haina maral kaya season khibane wafam asidagi soidana lan thoklagani khanglaba USA na Saddam bu 1990 gi July 15 da awang bathaki mifam ama shenduna convince tawnaba honake adubu yakhidre masigi matung 1990 gi August ani da Kuwait lan tashinke amadi athuba matamda Kuwait lauksin khibane thawdok asidagi mahaki shakti pumba tamna hanthaba haurakadorabane Kuwait ta mahakna lan tasilubasimasu mahaki achouba soibasingi manungda amane thawdok asidagi mahaki maikaida leramba USA mahaki mayokta leikhre UN su Saddam gi mayokta dumak leikhre USA na Kuwait gi Saddam gi lanmi pumba handongnaba warning tawke
sanction kaya thamjilagani haibagi dhamka tawkhibane adubu Saddam mahaki khongpham handokide masidagi sauraba USA na 17 January 1991 da laibak nipu ni thoiga loinaraga Operation Desert Storm haukhre lanba masina Kuwait maning maka tamhanke Saddam adi mahaki lanmi Kuwait thadoktu nasake Iraq Iran gi lan amadi Kuwait lan tasiluba amadi USA gi sanction kaya na maram moiraga Iraq ngamkai litana sel thungi awaba mayoknake 1991 dagina 1998 fawbada mioi lak aniga lishing kun dagina lak mangaga lishing humbutaret fawba chada thaktabana amadi layengnaba hidak langthak phangdabadagi shike haiba lana sigi khudongchaba lauraga USA na Saudi Arab da military base ama sagal hauke matam se da Saudi Arab da USA gi military base sabasigi mayokta laikibase subnagi Osama Bin Laden khaktane Mahakna Kuwait thadoklamdai Iraq amadi Arab ki miyamna Mahakpu hero ni khankiba mahaki action namana Israel da onsinduna mijal nifurom kapsinkiba sini USA da laman kumbamak natrabasu mahaka nakna tinariba mahaki partner Israel missile kapsinduna amanga ta thonkibane masigi matung USA yauna Prithibigi laibak kaya na Saddam gi mayokta leirakpa kaya sina lan toruba habisinadi kanaba karisu puragloidaba amadi shell thugi phibamsu angakpa phangna soklabana mahakna liberal amadi secular gi wakalon thadoklaga muslim punamak amatoina punjingedabani muslim singi hak singi maramda amadi islam gi maramda wangang ba horke school singda Quran tamnaba khanghanke yu thaklamba mahakna yu thakpa toktuna Iraq pumbada yu se ban tawkhibane Mahak masadagi lauthokpa I liter kunga tare lomna Quran ikibane haiba dharmagi mingda chatharakliba mahaki thawngsing asina USA dagi nanthongnaba hotnaramlabasu maidi pakide Saddam na Kuwait thadokhrabsu USA thoidongna nungaiba haibadudi oiramde masina makoigi problem solve tawre haina loramde makoigi apamba sa Saddam bu president gi famdagi lauthokpa natraga Saddam bu makoigi apamba mongda thabak tawhanba puppet oina thamba haibasine Saddam gi sathi basina amuk USA haibasa world superpower ni haibasa mahaki wakal da leitabasine Iraq Prithibigi thao khwaidagi puthokpa manga subada leiriba leibakne asigumba leibak sidagi USA gi thao gi company kaya mahakna tanthokhribane masigi sumathakta USA na Saddam bu tanbasa tammangamdaba misak ama oiba tawningba tawba amadi akiba leitabasine wakal ikan khantaruba tawdana mahakna chemical weapon sizinakhiba sinasu USA da hainadaba amadi adumak oike maram sing asidagi Kuwait dagi hek hankibaga mahak Iraq government gi pham amata sinadaba mahaki power pumba lauthokpa haibasa makoigi apamba oikibane adubu matamdugi US gi president George W Bush na Saddam bu phamdagi lauthokpa pamkide maramdi karigumba mahakna president phamdagi hek toklaba pham amata paidrabadi Iraq se kangkhong chairaba leibak ama oigani mapu pandabaga sap manarakani Iraq khaknatana Middle East gi leibak sing charangnaba thokani masina maram oiraga Saddam bu lauthokpagi mahur containment strategy sinarakhe haibadi Mahakpu haktengnana phamdagi lauthoknaba honabagi mahut Iraqi mathakta UN gi matengna sanction kaya thamjinke masigi su mathakta miyoiba samajbu paktakna manghanba yaba khulai chemical weapons sing sangbat sagatli haibagi maral kaya Saddam gi mathakta sirame adubu wafam sing asa Saddam nadi yazakide asigma khongthang amata paikhatpa leiti haibasin hairibasigi wahudagi UN gi official kaya thadona 1991 gi May thada thibu humbagi thabak chathalame Prithibigi mabangal kanba leibak kayagi pressure mayam amasu leibana UN gi asiguma khongthang asa athingba piba ngamkide masi punamaki mastermind se US gi president ni habasa Saddam na khangke masidagi kanana su thajaroidaba mongda mahakna warep ama laurame madudi US gi president George W Bush bu assassination gi plan tawkibasine 1993 gi April tang 13 dagi 13 phawba Kuwait US gi president gi khongchat ama silame Tanza se sare kanduna mahakna tonggadaba car da bomb plan tawduna hanaba honake adubu plan se mai pakide masidagi shauraba USA na Iraqi Baghdad missile attack tawkhibane thawdok asidagi official oina Iraq amadi USA yengnaba adumak oikhre aduga nakalamadana UN gi officer mayam amana chemical weapon sapham amadi khulai kaya thiribado phangmungam khide masigi matung 1995 ta yamna thajadaba Saddam na amukta phawba khalludaba thawdok amaga amuk thokhibane thawdok asina mahakpu USA gi sarau langdagi nathokpasu ngamkide mahaki general ani military gi mako nuclear chemical namasung biological khulai kaya adubu supervise tawriba Hussein Kamel al-Majid amasung Saddam Hussein gi special force gi in charge gi fampuriba Saddam Kamel al-Majid UN gi pressure amadi atopa leibak kaya gi pressure na Saddam khangandana Iraq thadoktuna nupi angang puduna Jordan da singkibane masigi mathang media kaya gi mamangda Saddam Hussein yamna sathiba dictator amane Prithibigi leibak kaya na mahakpu president phamdagi lauthokpa darkar oi power pahaluidabane aduga mahakna atom bomb nuclear khulai kaya su sengbat sagaliba ni haina media singi mamangda haiduna wari singa sa Prithibi shinba thungna tahankibane masidagi malengbi leibak kaya na Saddam gi mayokta leibagi sang sa am hengalkibane
Wafamsing ase tabada Saddam angakpa pokibane amadi thamoi kaikibane. Makoi ani sia atai kanasu nate. Mahaki masanupi ani Ragat Saddam Hussein amasung Rana Saddam Hussein anigi mapuroibane. Saddam na makoi ani bu soidana ngakpigani Iraqta amuk halaknaba yamna kanna khangalame. 1996 da makoi ani Iraqta amuk halake. Amadi Saddam na makoi ani bu masanupi ani dagi talak pihanke. Adugo makoi ani sia kaptuna hatkibane. Makoi ani hatkraba matung masanupi na interview amada hai. Makoi ani gi nupa hatkiba sia atai kanasu nate. Saddam gina machanupa ahan. Makoi gina pominaba mabung Uday Hussein na nongwina kaptuna hatpa ni habisine. Uday Hussein Iraqi khwaidagi sathiba don mapadagi mahakna hena sakti leiriba ni khanjaba. Mahakna toiba sathiba crime mayam asidagi inspire toba maming chatkiba Hollywood movie 2011 gi The Devil's Double fawba puthokiba. Masida natana atopa don gi cinema kaya su puthokiba laike. Rape, smuggling, torture mahakna tawdaba pattaba tabaksa leiram lui haiba yai. Hainabale Iraqi masang matau sakyenbi amata mahaki mamangda landuna chatpang ngamkhide. Asiguma mahaki pattaba lamchat sajasida mapana sathina saukibasu laike. Adubu sauningi haiduna karimata tawbasu ngamkhidabane. Mahakna soiribana mahaki pattaba thabak kaya mi hatpa tuppa phuba masanupa sida loina tawhanduna lakhibane. Maramasina mahaki mayanupa anisu masanupa Udayda hanaba sinakibane. Mayanupa ani shikraba matung makoina mediada thamlamkiba nuclear atom bomb chemical gi khulai kaya gi wariduna America na khudong chaba loduna Saddam Hussein bu Iraqi shakti punamak logthokpa yanaba maithiba pinaba lan kamdongna tawgani haibagi upai kanna thiringai 2001 gi 9/11 gi thokdok thoke. 9/11 World Trade Center tugai kiba amadi Bin Laden kamdongna phakibage amadi kamdongna hatkibage haibagi wari akupa khangbi ninglabadi channel asida hanana puthok sakraba case study on World Trade Center and Osama Bin Laden yengbiba yai. Description da link bizaramge. Upaya ama nattraga ama tawduna World Trade Center tugai kibagi thokdok asida Saddam Hussein su Chennai haiba yanaba USA na kanna honarame. 9/11 gi hek matung USA gi maikai dagi thokdok asigi maramda statement ama hek thorakpasa Saddam Hussein gi mingsisu kadai dagi noma hek ta kwatsil laktuna yahonmane. Masidagi mayam gi wakalda hairiba thokdok asida Saddam su chenarabra haibagi achoba wang thorake. Mayam gi koksida mahaksu thokdok asida Chennai haibasa khalanaba honakibane. Masigi manung channa matamdugi US gi Vice President Dick Cheney na 2001 gi December gi tang 8 gi press conference amada asumna hai. Plane hijackers ingi leader Muhammad Attagi Iraqi intelligence officer Ahmad Al-Laniga Prague 2001 gi April thada unaki haibasine. Masigi matung ikan kanadana President George W. Bush amadi Cheney makoyani na 1994 da Iraqi intelligence senior officer singa Sudan da Bin Laden ga unaki amadi laan gi training chemical weapon sabagi training kaya tawbiyu hijaki haibasine. Adubu Iraq na hariba wafum sida accept tawkiba nattraga tawdabagi proof evidence ti amata phangkhide. Masida natana tongan maral kaya pisinduna yanaba upai mayam ama thikibane. Adubu masa are matake evidence amata puthokba ngamkhide. Maramasina 9/11 gi thokdok asigi wahaudagi Afghanistan da Bin Laden fanabagi damak lan tawkibane. 9/11 gi thokdok asida Saddam Hussein Chennai haibagi khutam changdam amata phangba ngamdabana mahaki mayanupa ani na Iraq ta chemical bomb amadi atom bomb sari haibagi interview da hanjin thaduna miyamda tahallame. Chemical weapon amadi atom bomb ge wafam asa oida padaba paw eramkhibane. Maramdi matamasida UN ge officer mayam ama thaduna thihenbada phangkidrabane. Adubu USA maning hankidre. Kangaudana 2003 gi March gi tang 10 da television da thoraktuna President George Bush na pung nipunipan gi manungda Iraq thadoktuna Saddam amadi mahaki machanupa ani yauna chatkinaba khangalame. Kariguma chatrabadi Iraqi mathakta khut tharagani habisine. Adubu wafam asa Saddam da reject tawke. Amadi khut hannabagi damak Iraq sem saduna lairi haina pongna pakhum pikibane. USA gi asiguma warning lan tawnabagi wafam asa tabadagi Prithibigi mafam kayadagi sahar chatruk henbadagi mioi karor ahum henbana America gi mayokta lan tawdunaba protest tawkibane. Hariba protest asa Prithibigi manungda hojik pawda khwaidagi chawba protest oiribane. Adubu masa kanaba phangkide. Manakna Naples soba America na 19 March 2003 da sakti leraba most advanced jet fighter F-117 ani sizinaduna Baghdad ta leiba Saddam gi palace ta bomb kya thadakibane. Leijabi thaduna nongthak amasung makha da tawrakiba akanba lanaduna maram oiraga somnagi thamagi manungda Iraq USA na lokshin mangamke. Baghdad ta thabak toromba government gi employee lakh mari henba thabak thadoktuna senake. Sarkar gi loisang singi sinmi amata laikidabane. Iraqi law and order PUNSI saike. America na Iraq bu uful dana naikibane. Makoina Saddam soidana laina hatpa ngamgani thuna yangna lana sa matam changdana loishanba yagani khalambagi ona tainabada hairiba ahanbagi langi web asida Saddam sihogide.
ꯍꯥꯟꯅꯅ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯊꯝꯂꯝꯕ ꯍꯤꯔꯣꯁꯤꯃꯥ ꯑꯃꯁꯨꯡ ꯅꯥꯒꯥꯁꯥꯀꯤꯒꯤ ꯑꯦꯇꯣꯝ ꯕꯣꯝ ꯑꯗꯨ ꯊꯥꯗꯔꯛꯂꯕꯁꯨ ꯀꯔꯤꯃꯠꯇ ꯁꯣꯛꯂꯣꯏꯗꯕ ꯃꯍꯥꯛꯀꯤ ꯆꯦꯝꯕꯔ ꯑꯃꯗ ꯀꯔꯤꯃꯠꯇ ꯋꯥꯠꯇꯅ ꯂꯣꯠꯇꯨꯅ ꯂꯩꯈꯤ ꯑꯗꯨꯕꯨ ꯂꯥꯟ ꯑꯁꯦ ꯁꯨꯝ ꯀꯟꯁꯤꯜꯂꯛꯄꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯒ ꯃꯍꯥꯛꯀꯤ ꯗ꯭ꯔꯥꯏꯚꯔꯒ ꯂꯣꯏꯅꯅ ꯕꯒꯗꯥꯗ ꯊꯥꯗꯣꯛꯇꯨꯅ ꯆꯦꯜꯂꯛꯈꯤ ꯑꯃꯗꯤ ꯔꯥꯃꯥꯗꯤ ꯁꯍꯔꯗ ꯑꯃꯨꯛ ꯂꯩꯈꯤ ꯃꯁꯤꯁꯨ USAꯅ ꯄꯥꯎ ꯐꯪꯕꯗꯒꯤ ꯁꯍꯔ ꯑꯁꯤꯗꯁꯨ ꯕꯣꯝ ꯀꯌꯥ ꯊꯥꯗꯗꯨꯅ ꯂꯥꯟꯗꯥꯔꯛꯈꯤ ꯑꯗꯨꯕꯨ ꯃꯐꯝꯁꯤꯗꯒꯤꯁꯨ ꯅꯥꯟꯊꯣꯔꯛꯇꯨꯅ ꯑꯃꯨꯛ ꯇꯤꯀ꯭ꯔꯤꯠ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯍꯥꯗꯨꯁꯤ ꯐꯥꯔꯝ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩꯈꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯄꯥꯎ ꯑꯁꯤꯁꯨ ꯑꯃꯨꯛ ꯐꯪꯕꯗꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯆꯪꯁꯤꯜꯂꯛꯈꯤ ꯑꯗꯨꯕꯨ ꯁꯗꯥꯝ ꯃꯐꯝꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯕꯅ ꯍꯥꯟꯈꯤ ꯍꯥꯗꯨꯁꯤ ꯐꯥꯔꯝ ꯑꯁꯤꯗꯒꯤ ꯀꯦꯁ ꯑꯣꯏꯅ $9 million ꯐꯪꯈꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯄꯨꯂꯞ ꯂꯩꯕꯒꯤ ꯃꯍꯨꯠ ꯆꯥꯏꯊꯣꯛꯇꯨꯅ ꯂꯩꯕ ꯍꯧꯈꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯎꯗꯦ ꯑꯃꯁꯨꯡ ꯀꯁꯥꯏꯅ ꯅꯣꯔꯗꯔꯟ ꯏꯔꯥꯛꯇ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯐꯖꯔꯕ ꯚꯤꯂꯥ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩꯈꯤ ꯁꯗꯥꯝ ꯐꯥꯅꯕ ꯍꯣꯠꯅꯔꯛꯄꯁꯦ ꯂꯨꯔꯛꯄꯅ USAꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯁꯤꯅ ꯅꯠꯇ꯭ꯔꯒ ꯍꯤꯡꯅ ꯐꯥꯕ ꯉꯝꯕ ꯅꯠꯇ꯭ꯔꯒ ꯄꯥꯎ ꯄꯤꯔꯛꯄ ꯉꯝꯕ ꯃꯤꯑꯣꯏꯗ $15 million ꯒꯤ ꯁꯦꯟꯐꯝ ꯄꯤꯒꯅꯤ ꯑꯗꯨꯒ ꯁꯗꯥꯝꯒꯤꯅ $25 million ꯄꯤꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯝꯃꯤ ꯍꯥꯏꯔꯤꯕ ꯄꯩꯁꯥꯒꯤ ꯔꯤꯋꯥꯔꯗ ꯑꯁꯦ ꯇꯥꯕꯗꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯒꯤ ꯃꯃꯥꯟꯅꯕ ꯑꯁꯦ ꯋꯥꯈꯜ ꯑꯣꯜꯂꯛꯈꯤ ꯃꯈꯣꯏꯒꯤ ꯃꯇꯝ ꯆꯨꯞꯄꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯈꯣꯏꯅ ꯌꯥꯝꯅ ꯊꯥꯖꯔꯤꯕ ꯃꯃꯥꯟꯅꯕ ꯑꯁꯦ ꯇꯉꯥꯏꯐꯗꯕ ꯊꯕꯛ ꯑꯃꯒꯤ ꯃꯄꯥꯟ ꯊꯣꯛꯇꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯗꯨꯅ ꯆꯨꯝꯗ꯭ꯔꯤꯡ ꯑꯃꯦꯔꯤꯀꯥꯒꯤ CIAꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤꯒꯤ ꯂꯩꯐꯝ ꯇꯥꯛꯊꯣꯛꯈꯤꯕꯅꯤ ꯑꯁꯨꯝꯅ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯆꯠꯇꯨꯅ ꯚꯤꯂꯥ ꯑꯁꯦ ꯃꯥꯏꯀꯩ 4 ꯀꯣꯏꯁꯤꯟꯈꯤ ꯑꯗꯨꯕꯨ ꯉꯛꯂꯤꯕꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯔꯦꯟꯗꯔ ꯇꯧꯈꯤꯗꯕ ꯑꯁꯤꯅꯤ ꯄꯨꯡ 3 ꯆꯨꯞꯅ ꯃꯈꯣꯏ ꯑꯅꯤꯅ ꯑꯉꯝꯕ ꯊꯥꯛꯇ USAꯒꯤ ꯂꯥꯟꯃꯤꯁꯤꯡꯒ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤꯕꯅꯤ ꯑꯔꯣꯏꯕꯗ ꯎꯄꯥꯏ ꯂꯩꯔꯛꯇꯕꯗꯒꯤ ꯃꯤꯁꯥꯏꯜ ꯀꯥꯞꯁꯤꯟꯈꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯝꯂꯤꯕ ꯀꯥꯗꯣ ꯌꯧꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯗꯥꯝꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯣ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯦ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯁꯤꯈ꯭ꯔꯕ ꯐꯥꯎꯕꯗ ꯃꯁꯛ ꯈꯪꯗꯕ ꯑꯃꯅ ꯑꯃꯨꯛ ꯑꯔꯠ ꯑꯈꯝ ꯂꯩꯇꯅ ꯑꯗꯨꯃꯛ ꯅꯣꯡꯃꯩꯁꯦ ꯀꯥꯞꯁꯤꯜꯂꯛꯈꯤꯕꯅꯤ ꯃꯍꯥꯛꯁꯦ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯆꯍꯤ 13 ꯔꯣꯝꯇ ꯉꯥꯏꯔꯤꯕ ꯁꯗꯥꯝꯒꯤ ꯃꯁꯨꯅꯨꯄꯥꯅꯤ US ꯂꯥꯟꯃꯤꯁꯤꯡꯅ ꯑꯉꯥꯡ ꯑꯁꯤꯕꯨꯁꯨ ꯅꯣꯡꯃꯩ ꯀꯥꯞꯅꯕꯗꯨꯗ ꯑꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯦ ꯄꯥꯎ ꯑꯁꯦ ꯁꯗꯥꯝ ꯇꯥꯔꯦ ꯃꯊꯃꯣꯏ ꯀꯥꯏꯔꯤꯕ ꯁꯗꯥꯝꯗ ꯍꯪꯈꯤ ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯗꯣ ꯑꯃꯦꯔꯤꯀꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯗ ꯁꯔꯦꯟꯗꯔ ꯇꯧꯈꯤꯕ꯭ꯔꯥ ꯅꯠꯇꯦ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥ ꯑꯅꯤꯃꯛ ꯃꯊ꯭ꯋꯥꯏ ꯊꯥꯔꯝꯗꯥꯏ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯐꯥꯎꯕ ꯑꯃꯦꯔꯤꯀꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯒ ꯂꯥꯟꯊꯦꯡꯅꯈꯤꯕꯅꯤ ꯋꯥꯐꯝ ꯑꯁꯦ ꯇꯥꯔꯒ ꯁꯗꯥꯝ ꯃꯄꯨꯛꯅꯤꯡ ꯄꯦꯟꯖꯈꯤ ꯑꯃꯗꯤ ꯍꯥꯏꯔꯛꯏ ꯌꯥ ꯂꯥ ꯑꯁꯤꯒꯨꯝꯕ ꯃꯊꯧꯅꯥ ꯂꯩꯕ ꯏꯆꯥꯅꯨꯄꯥ ꯑꯅꯤ ꯄꯤꯕꯤꯕꯒꯤꯗꯃꯛ ꯑꯗꯣꯝꯕꯨ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯊꯤꯕ ꯌꯥꯕ ꯊꯤꯔꯕ ꯐꯥꯎꯕꯗ ꯁꯗꯥꯝ ꯐꯪꯕ ꯀꯧꯕ ꯂꯩꯔꯛꯇ꯭ꯔꯕꯗ ꯂꯥꯂꯣꯡ ꯑꯃ ꯍꯣꯡꯗꯣꯔꯛꯈꯤ US ꯑꯥꯔꯃꯤ ꯑꯣꯐꯤꯁꯔꯁꯤꯡꯅ ꯁꯤꯐꯣꯏꯁꯤꯡꯗ ꯑꯁꯨꯝꯅ ꯍꯥꯏ ꯃꯍꯥꯛꯅ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕꯒꯤ ꯍꯤꯁꯇ꯭ꯔꯤ ꯄꯥꯝꯃꯤ ꯃꯍꯥꯛ ꯀꯅꯥꯒ ꯂꯣꯏꯅꯕꯒꯦ ꯀꯅꯥꯒ ꯆꯠꯃꯤꯟꯅꯩ ꯀꯅꯥꯒ ꯆꯥꯃꯤꯟꯅꯩ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯒꯤ ꯋꯥꯔꯤ ꯃꯍꯥꯛꯀꯤ ꯗ꯭ꯔꯥꯏꯚꯔ ꯀꯨꯛ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥꯒꯤ ꯃꯔꯝꯗ ꯀꯨꯞꯅ ꯊꯤꯒꯠꯂꯛꯀꯗꯕꯅꯤ ꯑꯃꯗꯤ ꯃꯁꯤꯒꯤ ꯔꯤꯄꯣꯔꯠꯁꯦ ꯑꯊꯨꯕꯗ ꯄꯤꯔꯛꯅꯕ ꯈꯪꯍꯟꯈꯤ ꯑꯁꯨꯝꯅ ꯃꯍꯥꯛꯀ ꯂꯣꯏꯅꯔꯝꯕ ꯃꯍꯥꯛꯀ ꯇꯤꯟꯅꯔꯝꯕ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯌꯥꯎꯅ ꯃꯈꯣꯏ 300 ꯂꯣꯝ ꯐꯥꯒꯠꯄ ꯉꯝꯈꯤ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯑꯜꯕꯨ ꯅꯁꯤꯔ ꯍꯥꯏꯔꯤꯕ ꯇ꯭ꯔꯥꯏꯕ ꯑꯁꯤꯒꯤ ꯃꯤꯑꯣꯏꯅ ꯑꯌꯥꯝꯕꯅꯤ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯔꯕ ꯃꯇꯨꯡ ꯈꯪꯂꯛꯈꯤ ꯃꯗꯨꯗꯤ ꯃꯤ ꯑꯌꯥꯝꯕꯅ ꯑꯜ ꯃꯨꯁꯂꯤꯠ ꯍꯥꯏꯔꯤꯕ ꯐꯦꯃꯤꯂꯤ ꯑꯁꯤꯒꯤ ꯁꯥꯒꯩ ꯑꯁꯤꯒꯤ ꯃꯃꯤꯡꯁꯦ ꯇꯣꯏꯅ ꯄꯟꯕ ꯊꯦꯡꯅꯈꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯈꯪꯈꯤ ꯑꯜ ꯃꯨꯁꯂꯤꯠꯀꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯁꯤ ꯊꯤꯗꯣꯛꯇꯨꯅ ꯐꯥꯕ ꯉꯝꯂꯕꯗꯤ ꯁꯣꯏꯗꯅ ꯁꯗꯥꯝ ꯐꯥꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤꯅꯤ अल मुस्लिम की मचिन मनाव नुपा अहुमने मगोइसिंग असिगी मनुंगदा मोहम्मद इब्राहिम ओमर अल मुस्लिम की ड्राइवर असे 2003 की डिसेंबर अमदा US मिलिटरी न फागत पंगमके ड्राइवर असिदगी खंग मंगमले मदुदी मखोइ मचिन मनाव अहुम से सदाम की ई पाव पुथोक पुसिन अमदी लामित तुमित लायेंगबा हिदाक लांगथक माकी लोटफम न चिंगबा माकी चाना थंगनबा मखोइना लोइना सिनबनी हाबसे ड्राइवर सिगी पावकुम के यादगी इब्राहिम अल मुस्लिम 12 डिसेंबर दा अमुक फाबा ngमके महाकसे फादुना वांग पोंग अमुक चथबदगी सदाम कदाइदा फंगदगे हाबसे खंग मंगमले महाकना हाय सदाम बगदादगी पुंग अनी दगी अनी मखाइ रोम चलगा लैबा तिक्रिट हारिबा मफम सिदगी अमुक 15 किलोमीटर रोम चलगा लैबा अद्वार हारिबा खुंगंग असिदा फार्म हाउस अनी थेंगनगने मफम सिदा सदाम सोइदना फंगम ngमगनी हाबसिने अद्वार हारिबा मफम से मथक्ता पंजकीबा सदाम की पुंची मते खरगसु मरी लेने मसी करम बमतांग नो हाइबदु कमेंट सेक्शन दा थमिरो इंटरोगेशन असिदगी US लानमी की मफम अनी थोरे हारिबा मफम अनिशा अमने वुल्वरिन 1 अमसुंग अनी शुबसिना वुल्वरिन 2 हाइना अरोन मममिंग कोड नेम ओइना थोले मसिगी मतुंग थिनथब तौदना थंगनब नुमित 2003 की डिसेंबर 13 दा सदाम फानबगीदमा रेड डाउन कौब ऑपरेशन असे संसिनखे नुमित असगी नुमिदावरम पुंग तरुक लोम तारकपदा टाइग्रिस हारिबा तुरेल मपान असिदा लैबा हाईवे नंबर 21 दगी US लानमी चतुक लोम हेलीकॉप्टर अमदी लानमी की हुइसिंग यावना हारिबा मफम अनिसिदा लाखिबने हारिबा वुल्वरिन 1 अमसुंग वुल्वरिन 2 अनिसिदा माइकई मरी कोइशले अमदी नुमिदांग पुंग 3 मिनिट 95 रोम चटपदा अद्वारगी मफम खुदिंगमक मई मुथतके मरमदी मखोइना नाइट विजन सिजने माइकई मरी दगी चंगसले थर्मल स्कैनर सिजनदुना चेकसिन लामिट तुमित येंगले लोकेशन वुल्वरिन 2 असिदगी याम थाजनना धुना यांगना मियोय अनि चेंथोरए मखोय अनि चेंथोरकपसे US फोर्सेस ना उरमे अमदी फारे
ꯃꯈꯣꯏ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯁꯗꯥꯝꯒꯤ ꯆꯥꯛ ꯊꯣꯡꯅꯕ ꯊꯝꯕ ꯀꯨꯛ ꯑꯣꯏꯔꯝꯈꯤꯕꯅꯤ ꯑꯃꯅ ꯀꯨꯛꯁꯤꯒꯤ ꯃꯅꯥꯎꯅꯨꯄꯥ ꯊꯣꯛꯄ ꯑꯣꯏꯔꯝꯈꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯔꯝꯃꯦ ꯁꯗꯥꯝ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯌꯨ ꯃꯈꯣꯏ ꯑꯅꯤ ꯀꯔꯤꯒꯨꯝꯕꯤ ꯑꯃꯠꯇ ꯍꯥꯏꯗꯣꯛꯂꯝꯗꯦ ꯃꯇꯝ ꯑꯁꯤꯗ ꯋꯨꯜꯕꯔꯤꯟ 2 ꯑꯁꯤꯗꯒꯤ ꯃꯤꯇꯔ 300 ꯂꯣꯡꯒꯨꯝꯕ ꯆꯠꯂꯒ ꯑꯦꯜ ꯁꯦꯛ ꯁꯪ ꯃꯆꯥ ꯑꯃ ꯊꯦꯡꯅꯈꯤ ꯁꯪ ꯑꯁꯤꯗ ꯀꯥ ꯃꯆꯥ ꯃꯆꯥ ꯑꯃ ꯑꯅꯤ ꯑꯗꯨꯒ ꯆꯥꯛꯈꯨꯝ ꯑꯃꯒ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯗꯒꯤ AK-47 ꯔꯥꯏꯐꯜ ꯑꯅꯤ ꯑꯗꯨꯒ $750,000 ꯒꯤ ꯁꯦꯟꯐꯝ ꯀꯦꯁ ꯑꯣꯏꯅ ꯑꯃꯒ ꯐꯒꯠꯄ ꯉꯝꯈꯤ ꯑꯗꯨꯒ ꯁꯪ ꯑꯁꯤꯒꯤ ꯅꯥꯀꯟꯗ ꯕꯣꯠ ꯑꯃꯁꯨ ꯂꯩꯕ ꯊꯦꯡꯅꯈꯤ ꯑꯗꯨꯕꯨ ꯁꯗꯥꯝꯗꯤ ꯊꯦꯡꯅꯈꯤꯗꯕꯅꯤ ꯃꯍꯥꯛ ꯊꯤꯕ ꯌꯥꯕ ꯊꯤꯈꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯁꯗꯥꯝ ꯊꯤꯕ ꯐꯪꯈꯤꯗ꯭ꯔꯦ ꯀꯨꯛ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯁꯤꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯪꯕꯁꯨ ꯉꯝꯈꯤꯗꯦ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯍꯨꯏ ꯑꯁꯤꯗꯒꯤꯁꯨ ꯀꯔꯤꯃꯠꯇ ꯈꯪꯕ ꯉꯝꯈꯤꯗꯕꯅꯤ ꯎꯄꯥꯏ ꯂꯩꯔꯛꯇ꯭ꯔꯕ US ꯑꯥꯔꯃꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯅ ꯐꯥꯔꯒ ꯊꯝꯂꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯂꯤꯈꯨꯟ ꯇꯥꯛꯂꯛꯂꯤꯕ इब्राहिम अल-मुस्लिम वुल्वरिन 2 गी लोकेशन असिदा पुदुना लाखे अमदी कुक अनिसिगी ममांगदा लेफनदुना अकनबा प्रेशर तौरमे कदाई नाहना हाइबा मफमदुने कदाइनो सदाम पुथोरो सदाम कदाइदा लोले ngayak wang pahung toroba matung al-muslim na yamna mallaba amanba phak amakak makhada thadun leiba thengnake phak asigi makhada leiriba leibaki saru ase ataiga khenana ui phak ase lauthok tuna makhada leiriba uful waiful sing adu kanthok tuna thauri ama leiba thengnake thauri ado jingkhalubadadi paifam ani yawba cement amadi leingoi na semba pochak ama thengnake makoi ani changduna khut paifam yawriba ani duda paiduna singkhale madu hek lauthokhibaga makhadu horaga ahoba makhulama thengnake amadi masidagi lok khubagi makholama tarake lanmising adu mi paiba amaga loinana position lawduna thuna yangna magi mafamda leptuna amadi phamduna linage makhadudagi iraqi marunda hairage aya Saddam Hussein iraqi praja singna yaduna khanba iraqi president aya nakoi ga wari shananaba sem sare fazaba palace mundum montek marakta leiduna ngamdaba amatta leiramdaba adugi batik shakti leina palamba chaningbada cha seningbada se leibak amagi ningthau oina palamba Saddam lefam phawba leitaba manungda fen macha ama amadi light amaga khaktang leiba apikpa surung amadagi phake asumna numidang pung 9:36 chatpa adwaida hairiba surung masa asidagi Saddam mathakta singkhalle solaba masa anguba makoi khui tharba saktam adubu Saddam mathaunadi hankhide Mahakpu check taunaba changsillakiba sifai ani adu aigi isa thingbadi yaroi haiduna inthokibane amadi muknake nakandagi lanmi amana kinna thinkibane amadi Saddam leimaida haithage masidagi mahak sifai singna tawribaduda toidona heludre mahakpu US military na Baghdad airport ki manakta leiba aronba mafam amada thamduna chahi ama chupna wahang pawhang kaya sathake Mahakna haibase 9/11 ga mahakka karigumba hiram amata da mari leinade mahakna chemical gi khulai saba leite haibasine 2004 gi 30 June da US na mangonda temporary government pike amadi court na mahaki mathakta wayel chatanabagi da mak puthorake court room da mahaki maming judge na hanglakibane matamda da mahakna khumme aigi ming Iraq ta leiriba mipum khuding makna khangmane Iraq ta natana Prithibigi shinba thungna khangdaba leitabane aigi ming nangonda amuk haibagi mathau tade mahakna judge adu da toina haibase nakoidi judge nate US ki agent amane asomna judge ase court room da Saddam na toina karemna duna pen nokibane kariguma kanda court adu da namaz pana ba khanganke kariguma kanda na court adu boycott tawduna tumin na ngaihak lepan ba pawbo yawke asomna 1982 da duzel hairiba mafam adu da mahakna chatagi ba hingsa gi thawdok aduna maram moiraga 2016 November gi tang 5 da mahakpu fangsi tawna ba court na warep lauke wafam ase taraga nuaitaba pokpagi mahut mahakna America amadi Israel gi mayokta Palestine gi praja singi hingmagi hakki damak tattana lauram khibane December gi tang 13 da mahakpu fangsi tawduna hatke mathangi numit tang 13 da mahaki pokpam aloza gi tikrit hariba mafam aduda leiron chanke America na Iraq ki security gi damak Middle East da santi puraknabagi damak Saddam bu hatpani haijakhrabasu Saddam dagi sakti pumba lauthokuna hatkhra matung Iraq da hena dum Irang tholake mihat mipun tamthiraba akibagi masak oiraba crime crisis kayana pik thanke Bin Laden thibagi mingda Iraqi mi lakha kaya hatke nongmatada Saddam gi army punamak thabak tohanduna thabak phangdaba mi gi masing ngamkhai leitana wangkhlake Iraqi Shia Sunni Muslim manigi khatnaba charangnaba ngaihak leitana thorake thao gi lalolitik pumba USA gi company kayana paisinke makoi gi oida padaba wasak sing aduda saunninglaba praja singna US President George W Bush na Iraq ta laktuna media mayam mamangda live to speech pinaba honaringai matamda praja maraktagi khongomda thomlakpagi thogdok phawba thokibane asiguma makoi gi luzadaba mong mataw asidagi polake Islamic State of Iraq and Syria Saddam hatkraba matung Arab country singi achouba mifam ama pangthoklame mifam asida Arab leibak singi makok thongba kaya lakibane makoi sing asigi manungdagi thauna leiraba luchingba mana makutta Saddam bu fangsi tawduna halamdagi photo ama pairaduna lawe nakoi khangmo ngasi akoina mating leina America bu thengnaba ngamhaudraba makoi gi mathangi target ase nahak oirakpa yai nahak su oirakpa yai aikoi khudingmak makoi gi kuba nungda thamba pame leader ase atai kana sunate
Muhammad Gaddafi ne. Mahakisu khangjinbada kanaraba wari kaya legani Saddam Hussein gi samlapa punsi wari asi matang ase loisinjage ngasigi damakta di punsi mai kena mayamdagi nungsiba madi momon minoksig loinena matang ase da loisinjage athubada anauba video amaga mu aikhoi punna thengnaminarse.